Meghalaya Chief Minister Conrad Sangmana, Cabinet Minister Singalone Nangasi, Union Home Minister Amit Shah ga New Delhi da unaduna, Assam gi ngamkhaida, nong mai kamna bagi thaudokta, miyoi taruk laikhidaba dugi matangda, wari sanagadauri. Thaudok asigi matangda Central Bureau of Investigation CBI natroga National Investigation Agency NIA na thizin hanaba delegation sing asina taksin gadauri. Panbay abadi haukibaleba upanumita Assam ki forest guard yauna police amadi khunja singi marakta irang thokpadagi nongmai kapagi thaudokta miyoi taruk laikhidabani kaya amana asoka panangkhibani thaudok asi Assam gi West Karbi Anglong amadi Meghalaya gi West Jimchia Hills anigi ngamkhai parengda thokibani laikhidraba miyoi taruk adugi manungda amadi forest guard ti nakal amaromda Assam ki CM na thaudok asi ngamkhaiga mari leinade haina fongdokhrabani. President Draupadi Murmu na chaliba thasi ki tang kuntrada Tenzing Norgay National Adventure Award for the year 2021 khusinaragani. Rashtrapati Bhavan da pangthoktuna khusinagadoriba award thauram asigi matangda Ministry of Youth Affairs and Sports na ngarang lauthokibani. Category mari haibadi Land Adventure, Water Adventure, Air Adventure amadi Lifetime Achievement da yumfam oiraga award asi khusinagadabani. Group Captain Bhagwani Singh Samyalbu Lifetime Achievement Award, Water Adventure Award ta Subham Dhananjay Vanmali amadi Land Adventure da Naina Thatkat ta award khusinagani. Makhoi ahumna award asi phangma matamda statuettes, certificate amadi lupa lakh 15 gi mana yauri. Tenzing Norgay National Adventure Award hariba award asi chahi khudingi adventure gi lamda mai paklaklaba singda khusinaduna lakli. Maitai Pangal social activist Ima Sitara Begum na thasi kunithoi da ikhang khangudana laikhidabada Assam Manipuri Muslim Mairapai bilup na awawa fongdokre awawa fongdokpagi thoram adu ngasi ayupung mapanda laikhidrabi Sitara Begum gi poknafam Khetri Chandam Laikai leiba masagi yumda pangthokhe thoram adu da Lakipur Jilla Parishad amadi All Assam Manipuri Muslim Mairapai bilup ke advisor ke Anita advisor ke Upen lup asigi President Jubeda Begum advisor Kamnu Sana amadi atay kasar lamge saknay rabi nupi kaya suyawke. Social activist BM Yai Masha, Andro Osiria Shah, Lilong Haribi College, Dr. Razaidin Sekshu Sarukyake. Laikhidrabagi imong manunggi awabada sarukyara duna sel gi tengbang oina lupa lising tarasu kusinake amadi laikhidraba gi thawai na mapugi khuyada ingna chikna lairunaba thongni zabagaloina na minute ani tumina laiduna awaba fongdokhe. Nomagi Oiba International Business Summit Gateway Manipur Connecting Asian Countries Imphal Hotel ki Sangai Hall da pangtokre tharam asida athoiba mithunglen oikiba Chief Minister Nongthombam Birena Business Summit asida sarugya kiba miyam gi mafamda Manipur gi Puwari dagi hauraga lambi thong chawkhat thorang gi matangda wafam kaya thamki mahagna haikibada awang nongpok lamdamna India bu malem gi mafam kaya gi faungnafam oiduna semilon da chawna mateng pangli Global Power Honglakpaga Mari Lena Awang Nongpok Lamdamna India gi Act East Policy amadi Neighborhood First Policy anigi apunba kanaba fangduna Free and Open Indo-Pacific fangnaba gi yumbi oigi lambi thonggi fibam fagathanbana lamdam asida leiba hai singlaba lalol itik tawba singi wakhal lausing ningthina thokhanduna vision asibu mangfauna hanbada mateng pangani Manipur da nongthakta chathok chasin tawbasu yumna yamnamak mathau tabaga lunina Manipur da lambi chathok chasin gi fibam fagatle haina fongdokhe Government of India gi Uran scheme da Imphal Airport gi Mandle amadi Bangkok tamna paigadaba international flight sing haudokna basu thorang lei haina makhata na fongdokhe Manipur Shanghai Festival is being held after a gap of 2 years due to the pandemic. I hope you all will get to experience the rich cultural heritage of Manipur during the festival and take back lasting memories. The Northeast connect India to one of the most economically dynamic and politically significant geographies of the world. As the global power axis shifts to the Indo-Pacific, developing a secure and prosperous northeastern region is a convergence of India's Act policy and a neighborhood first policy will be a vital pillar towards realizing a common vision
of a free and open Indo-Pacific. Towards realizing this vision, improved connectivity will be critical to unlock the potential and the business opportunities in the region. Bangladesh ki jail da leiba lalhauba ani court tamna puthorapagi lambida police ki makutagi nanthokduna chenkhiba thodok ka mari lenena Bangladesh lengakna jail administration da chawna thabak hongdok hongjin tawnaba lauthokre haukiba nomaijing numita thokhiba thodok aduda yumfam oiduna Home Ministry of Bangladesh na Deputy Inspector Generals DIGs ahum amadi Senior Jail Superintendent ani transfer tawkhre thodok adu hek thokhibaga police manga suspend tawkhibaga lonena Miyoi kungi mathakta case lakotkre. Police ki makhutagi nanthokuna chen khraba lalhauba ani adugi langla langjin piba ngamba miyoi da Bangladesh lengangna lupa lakh taragi mana lauthokre. Sangai Festival Inglising aniga kunithoi gi ngasigi oiba thoram singi manungda Palace Compound da laiba MSFDS ta nungthil pung ani taba matamda Romi Meitena direction piba feature film aikhoigi yumna film gi oiba thoram hongdoklakani nungthil pung 3 minute 45 taba matamda haubam Pawan Kumar na direction piba Pabung Shyam nungthil pung 3 minute 50 taba matamda Subas ina direction piba Mityengi Wangmada amadi numidang pung 3 taba matamda O Gautam na direction piba Nungsi Lottery Faure utkani panba yabadi hariba film sing asi state award phangkraba film singni Sangai Festival Inglising aniga kunithoi ki ngasi marini janba numita Moirang Khunauda Thogal Jagoi Nata Solom Isai Mar Drive ki nat ki oiba jagoi Thangta Sri Sri Bal Mukunda Dev Music College ki musical ensemble utkadauri Hapta Kangjaibungda leiba Borta Pena Leichal Thadau Drive ki nat ki jagoi Bangladesh ki artist singi jagoi Kabui Drive ki jagoi North East Zone Cultural Center ne sponsor tauba Yatra a composition of Satriya and Kathak Koirau Thangal Drive ki nat ki jagoi Huye Lalong Manipur Thangta Cultural Association ki thangta Guru Natek Maitai Pung Research Institute ki tongan ba thangta amadi drums ki makhal sing utkani Mauda North East Cultural Mosaic utkani Hapta Kangjaibungda Maring War Dance Salai Cultural Thangta Academy Waiton gi thangta amadi Rahim Cultural Foundation gi kawali utkani Ibudau Marjing Hengangda Performing Arts Center gi Thogol Jagoi Rongmai Drive ki Jagoi Membi Leima Maitai Culture Research Center na sakpa Malem Saitha Guru Angau and Ibotombi Memorial Maitai Pung Arts Center gi Basanta Khel Kanglai Ina Thangta Sindam Sanglen gi thangta Central Bureau of Communication Ministry of Information and Broadcasting gi semthang makhada thangta by dance utkani Yankai Humdoi Suba International Film Festival of India IFFI Gawagi Dr. Syama Prasad Mukherjee Indoor Stadium Taligaw da chathariba asigi ngasi utkadaba film sing asigi manungda Manipur gi film ani yawri film sing adudi Asok Vilaw na direction piba minute kuntra sangba Look at the Sky amadi Deb Kumar Bose na direction piba matam gi Manipur ni Handak sahi gi oina pangthokliba film festival asida Manipuri cinema na chahi yangkai mapung farakpaga iroinana Manipur State Film Development Society na khangatlaba feature amadi non-feature film mga utkadawribani laibag humdra mapan gi film jani marfu utkani Indian panorama gi manungchana feature films kumapan amadi non-feature films taramapan utpagaloinana film chamaga marfu humdoina thoram asigi saruk ama oigani FIFA World Cup Inglising aniga kunithoi gi ngasigi oina sanagadaba match singda India gi pungfamda nungthil pung 3:30 taba matamda Switzerland amadi Cameroon numidang pung 3:30 taba matamda Uruguay ga South Korea ga lambat taunaragani numidang pung 4:30 taba matamda Portugal ga Ghana ga lambat taunaragani garang sanakhiba match singda Japan na Germany bu panjal ani amada maithiba piki Spain na Costa Rica bu panjal 3-0 da maithiba piki Morocco amadi Croatia na panjal amata chanbang kamnadana draw chatki. Atopa match amada Belgium na Canada bu panjal ama sinoda maithiba PK.
ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯃꯤꯑꯣꯏ 109 ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 5ꯅꯤ꯫ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 49.9% ꯑꯣꯏꯔꯤ꯫ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁꯅ ꯀꯣꯇꯤ 3,43,800,932 ꯌꯧꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁꯅ 3,6,208ꯗ ꯍꯟꯊꯔꯛꯂꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 5,19,933ꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 4,94,093 ꯁꯨꯞꯅ ꯑꯃꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀꯣꯇꯤ 218,00,000,000 ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ USAꯅ ꯑꯍꯥꯟꯕ, ꯏꯟꯗꯤꯌꯥꯅ ꯑꯅꯤꯁꯨꯕꯗ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯁꯥꯝꯅ ꯑꯍꯥꯟꯕ, ꯃꯤꯖꯣꯔꯥꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫